ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯃꯨꯅꯥ ꯃꯍꯧꯁꯥꯅ ꯃꯤꯗꯤ ꯏꯟꯁꯤꯟꯕ ꯌꯥꯝꯅ ꯀꯟꯕꯤ ꯃꯧꯅꯤ꯫ ꯃꯤꯒꯤ ꯈꯠꯅꯕ ꯏꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯍꯩꯅꯖꯕꯤ ꯁꯤꯟꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡꯅ ꯃꯥꯅ ꯏꯟꯁꯤꯟꯗꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯒꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯃꯥꯒꯤꯗ ꯂꯥꯛꯂꯝꯂꯒ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯄꯨꯔꯣꯏꯕꯒ ꯈꯠꯅꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩ ꯇꯥꯔꯤꯕꯣ ꯅꯨꯄꯤ? ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ?" ꯖꯃꯨꯅꯥ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯇꯅ ꯀꯧꯕꯗꯨꯗ ꯁꯧ ꯁꯧ ꯂꯥꯎꯅ ꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯍꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯂꯥꯛꯇꯅ ꯀꯧꯕꯤꯔꯤꯗꯨꯕꯣ? ꯀꯧꯗ ꯌꯥꯗꯗꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯃꯈꯥꯒꯤ ꯃꯧꯅꯥꯎ ꯖꯥꯟꯗꯕꯤꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯤ?" "ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯅꯆꯤꯟ ꯊꯤꯅꯨ, ꯀꯔꯤ ꯍꯥꯏꯔꯨꯔꯤꯗꯣ ꯗꯔꯣꯜꯆꯨꯝ? ꯀꯩꯅꯣꯅꯦ ꯅꯨꯄꯥ, ꯅꯪꯅ ꯑꯗꯨ ꯇꯛꯈꯠꯇꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯔꯤꯕꯨ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯗꯒꯤ ꯍꯟꯈꯤꯕꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯠꯅꯩ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯗꯅ ꯍꯥꯏꯅꯍꯧꯏ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒꯤ ꯑꯉꯥꯡꯗꯨꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯒꯦ ꯍꯥꯏꯕꯅꯤ? ꯃꯤ ꯃꯇꯩ ꯃꯅꯥꯎ ꯁꯥ ꯂꯥꯟ ꯇꯥ ꯃꯈꯩ ꯈꯠꯅꯍꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯀꯩꯅꯣ꯫ ꯊꯥꯏꯅ ꯏꯕꯨꯡ ꯄꯨꯛꯐꯗꯨ ꯃꯃꯤꯠ ꯃꯅꯥ ꯈꯔ ꯉꯥꯎꯕꯅꯤ, ꯆꯦꯛꯁꯤꯜꯂꯣ ꯍꯥꯏꯅ ꯑꯗꯨꯇ ꯍꯥꯏꯈꯤꯕꯅꯤ ꯀꯩꯅꯣ꯫ ꯊꯣꯏꯅ ꯑꯀꯥꯏꯕ ꯍꯥꯏꯈꯤꯕ ꯅꯠꯇꯦꯌꯦ." "ꯑꯁ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯀꯥꯏꯕ ꯇꯥꯕ? ꯀꯩꯅꯣꯗ ꯑꯣꯟꯊꯣꯛꯄ! ꯑꯗꯨꯅꯕꯨ ꯀꯔꯝꯃꯥꯏꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯕ ꯌꯥꯗꯧꯔꯤꯒꯦ? ꯏꯆꯝ ꯆꯝꯅ ꯃꯈꯣꯏꯕꯨ ꯁꯤꯡꯁꯅꯨ ꯍꯥꯏꯗꯅ ꯇꯥꯛꯂꯒ ꯑꯗꯨꯗ ꯌꯨꯝ ꯀꯥꯏꯖꯕ ꯍꯥꯏꯗꯨꯗꯤ ꯀꯥꯏꯖꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯃꯥꯒꯤ ꯍꯟꯗꯛ ꯑꯩ ꯐꯥꯎ ꯌꯥꯎꯅꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯕ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ" ꯍꯥꯏꯅ ꯈꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯕ ꯇꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝ꯫ ꯖꯃꯨꯅꯥꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯖꯥꯟꯗꯕꯤꯒ ꯄꯨꯛꯐꯒꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯖꯤꯟꯕꯗꯒꯤ ꯈꯔꯗꯤ ꯅꯦꯝꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯦ ꯊꯣꯛꯄ ꯑꯃꯅ, "ꯍꯩ ꯖꯥꯟꯗꯕꯤ, ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ? ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯒꯦ ꯍꯥꯏꯗꯗꯅ ꯅꯣꯏꯁꯤꯕꯣꯕ?" "ꯏꯆꯦ, ꯑꯩꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯗ ꯍꯦꯛꯇ ꯈꯣꯟꯁꯤ ꯈꯟꯈꯤꯕ." "ꯑꯗꯨꯕꯨꯕ ꯅꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯃꯤ? ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯨ ꯏꯆꯦ?" "ꯏꯆꯦ ꯖꯃꯨꯅꯥ ꯍꯣꯏꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯂꯣꯟꯅ ꯅꯨꯄꯤ ꯑꯃꯗ ꯄꯤꯅꯕ ꯆꯤꯊꯤ ꯏꯔꯝꯕꯗꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯥꯖꯤꯜꯂꯛꯇꯅ ꯃꯃꯥꯟꯅꯕꯤꯒꯤꯅꯤ ꯀꯔꯤ ꯈꯪꯗꯅ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯏ ꯀꯥꯏꯅ ꯍꯦꯛꯇ ꯑꯩꯕꯨ ꯐꯨꯗꯧꯒꯤ ꯇꯧꯔꯛꯂꯤꯕꯅꯤ." ꯖꯥꯟꯗꯕꯤꯅ ꯂꯥꯎꯗꯅ ꯉꯥꯡꯕꯗꯨꯗ ꯄꯨꯛꯐꯁꯨ ꯇꯥꯔ ꯃꯥꯜꯂꯤ꯫ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯉꯝꯅꯕ ꯃꯥꯁꯨ ꯑꯗꯨꯃꯛ ꯁꯥꯎꯔꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯩ ꯆꯤꯊꯤꯕꯤ, ꯀꯥꯏꯗꯒꯤ ꯆꯤꯊꯤꯅꯣ ꯍꯥ? ꯅꯪꯅ ꯅꯃꯤꯠꯇꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯒ ꯃꯤꯅ ꯑꯣꯏꯗ ꯄꯥꯗ ꯄꯥꯎ ꯈꯔ ꯇꯝꯁꯤꯜꯂꯒ ꯂꯥꯛꯂꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯏꯔꯥꯡ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯑꯩꯕꯨ ꯆꯤꯟꯊꯤꯕꯤ ꯀꯥꯏꯅ? ꯅꯪꯅ ꯅꯇꯨꯗ ꯄꯤꯅꯕ ꯆꯤꯊꯤ ꯏꯔꯝꯕꯗꯣ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤ꯫ ꯀꯔꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯆꯥꯅ ꯊꯣꯏꯔꯕꯤ" ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯖꯥꯟꯗꯕꯤꯅ ꯆꯤꯊꯤꯗꯨ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯛꯐ ꯆꯤꯊꯤꯗꯨ ꯍꯦꯛ ꯄꯨꯊꯣꯔꯛꯂꯕꯗ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯈꯨꯝꯗ ꯌꯥꯗꯕꯒꯤ, "ꯑꯗꯨꯗꯤ ꯑꯩꯅ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤꯒꯤ ꯏꯕꯤꯕꯅꯦꯅ ꯍꯥꯏꯔꯗꯅ." "ꯀꯅꯥꯒꯤ ꯕꯣꯀꯨꯜ? ꯇꯥꯅꯤꯡꯗꯦ! ꯅꯪꯒꯤ ꯅꯇꯥꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯖꯥꯠ." "ꯏꯆꯦ, ꯑꯁꯦꯡꯕꯅꯦꯃꯤ, ꯃꯤꯒꯤ ꯃꯃꯥꯡꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯥꯎꯔꯅꯨ ꯀꯩꯗꯧꯒꯦꯃꯤ?" ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯈꯧꯗꯦꯝꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ ꯄꯨꯛꯐ, ꯅꯪꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ. ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯊꯕꯛ ꯊꯅꯥꯗ ꯊꯣꯏꯅ ꯌꯥꯎꯁꯤꯜꯂꯅꯨ. ꯑꯗꯨꯒꯅꯦ ꯖꯥꯟꯗꯕꯤ, ꯅꯪꯁꯨ ꯅꯨꯄꯥꯁꯤ ꯈꯝꯕꯜꯂꯤꯅꯦꯗꯅ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯒ ꯃꯤꯅꯅꯦ ꯍꯔꯥꯎꯕ ꯅꯠꯇꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ." "ꯍꯣꯏ ꯏꯇꯩꯃ, ꯑꯩꯈꯣꯏꯁꯨ ꯈꯠꯅ ꯆꯩꯅ ꯇꯧꯗꯅꯕ ꯇꯧꯔꯒꯦ. ꯂꯥꯛꯑꯣ ꯅꯨꯄꯤ, ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯁꯤꯁꯦ." "ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯕꯤꯒꯦ ꯍꯥꯏꯔꯣ? ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯕ ꯉꯝꯃꯣꯏ." "ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." "ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯖꯥꯟꯗꯕꯤ, ꯅꯪꯕꯨ ꯆꯪꯉꯣꯅꯦ." "ꯑꯗꯨ ꯄꯨꯛꯐ, ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯑꯅꯨꯀꯣ." "ꯍꯣꯏ ꯏꯇꯩꯃ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ. ꯂꯥꯛꯑꯣꯅꯦ ꯅꯨꯄꯤ ꯅꯪꯕꯨ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅꯦ, ꯂꯥꯛꯑꯣꯅꯦ." "ꯍꯣꯔꯦꯟ ꯍꯦꯛ ꯑꯩꯉꯣꯟꯗ ꯐꯨꯔꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ" ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯛꯐꯁꯨ ꯃꯇꯩ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯅꯣꯡꯃꯤ ꯇꯧꯗꯨꯅ, "ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..."
ꯌꯥꯔꯦꯅꯦ ꯆꯪꯉꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯪꯉꯤ ꯇꯩꯕ ꯍꯥꯏꯅ ꯄꯨꯛꯐꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄ ꯂꯣꯏꯔꯕꯗ ꯃꯣꯏꯒꯤ ꯃꯇꯧꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯧꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯌꯨꯝꯕꯥꯟꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯌꯨꯝꯕꯥꯟꯁꯨ ꯍꯦꯛ ꯌꯥꯎꯕ ꯖꯥꯠꯅꯤꯍꯦ ꯍꯥꯏꯔꯒ ꯂꯩꯅꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖꯥꯟꯗꯕꯤꯗꯨ ꯏꯃꯨꯡꯗ ꯐꯤ ꯀꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯄꯨꯛꯐꯗꯨ ꯆꯪꯂꯛꯇꯨꯅ ꯊꯦꯝꯖꯤꯟꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯁꯥꯎꯔꯅꯣꯕꯁꯦ ꯑꯁꯦꯡꯕꯅꯤ ꯆꯤꯊꯤꯗꯨ ꯑꯩꯒꯤ ꯅꯠꯇꯦꯕ ꯏꯇꯥꯎ ꯕꯨꯀꯨꯜꯒꯤꯅꯦꯕ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕꯗꯨꯗ ꯑꯩꯕꯨ ꯑꯝꯇ ꯏꯕꯤꯌꯣꯅ ꯏꯕꯤꯕꯅꯦꯕ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯅꯪ ꯁꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯤꯊꯤꯁꯦ ꯑꯝꯇ ꯃꯁꯥꯗ ꯁꯠ ꯂꯥꯎꯅ ꯄꯤꯊꯣꯛꯂꯨꯈꯤꯒꯦ ꯑꯩ ꯁꯥꯎꯗꯦꯗꯤ ꯀꯅꯥ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄꯤꯊꯣꯛꯂꯨꯔꯣ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯣꯏ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯒ ꯏꯔꯔꯣꯏꯗ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯄꯨꯛꯐꯗꯨ ꯇꯍꯥ ꯃꯇꯥꯎ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯣꯏ ꯏꯇꯥꯎ ꯏꯇꯥꯎ ꯑꯁ ꯑꯩꯗꯤ ꯃꯤꯅ ꯅꯪꯒ ꯅꯇꯨꯒ ꯈꯠꯅꯧꯏ ꯍꯥꯏꯕꯗꯨꯗꯤꯕꯣ ꯅꯇꯨꯅ ꯇꯣꯠꯂꯝꯂꯅꯤ ꯈꯟꯕꯗ ꯄꯥꯈꯠꯄꯤꯔꯨꯔꯕꯅꯤ ꯑꯁ ꯉꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒ ꯀꯅꯥꯒꯤ ꯐꯈꯥ ꯂꯣꯈꯥ ꯎꯄꯨ ꯅꯨꯡꯕꯨ ꯑꯣꯠꯂꯒ ꯊꯤꯕꯗ ꯑꯩꯅ ꯀꯕꯣꯛ ꯂꯩꯗ ꯄꯤꯒꯦ ꯍꯥꯏꯅ ꯏꯕ ꯆꯤꯊꯤꯗꯣ ꯐꯥꯗꯣꯛꯈꯤꯗꯅꯕ ꯍꯦꯛꯇ ꯃꯦꯂꯥ ꯇꯥꯕꯩ ꯋꯥꯅꯤꯗ ꯑꯩꯗꯤ ꯑꯗꯨ ꯊꯣꯛꯂꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯥꯟꯅꯅ ꯈꯪꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇꯁꯨ ꯍꯥꯏꯔꯒꯦꯗꯤ ꯏꯕꯣ ꯍꯥꯏꯕꯒ ꯅꯪꯗꯧꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯏꯇꯩꯃ ꯖꯃꯨꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯗ ꯏꯇꯩꯃ ꯖꯃꯨꯅꯥꯅ ꯍꯦꯛꯇ ꯅꯪꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯁꯨ ꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯅꯪꯕꯒꯤ ꯋꯥ ꯂꯩꯇꯦꯕꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯅ ꯁꯥꯎꯋꯦ ꯈꯜꯂꯦꯕ ꯑꯩꯅ ꯑꯁ ꯃꯁꯤꯒꯤ ꯖꯃꯨꯅꯥ ꯍꯥꯏꯕꯤꯁꯤꯁꯨ ꯃꯆꯟ ꯌꯣꯀꯥꯛ ꯌꯥꯎꯕ ꯆꯥꯅꯤ ꯃꯥꯅ ꯀꯔꯤ ꯀꯥꯟꯅꯗꯅꯅꯣꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯇꯝꯁꯤꯜꯂꯤ ꯃꯌꯥꯝꯗꯣ ꯀꯔꯤ ꯀꯥꯟꯅꯒꯦꯁꯤꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯃꯔꯝꯗ ꯇꯝꯂꯤꯕꯣ ꯑꯍꯦꯟꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯅ ꯇꯧꯔꯨꯕ ꯉꯥꯛꯇꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯑꯗ ꯃꯥꯅ ꯑꯗꯨ ꯇꯝꯂꯒ ꯃꯉꯣꯟꯗ ꯀꯩꯁꯨ ꯇꯣꯡꯖꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯊꯨ ꯂꯥꯏꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯁꯤꯒꯤꯅꯤꯗꯅ ꯍꯥꯏꯅ ꯆꯤꯊꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯣꯀꯨꯜꯗꯤ ꯍꯨꯃꯥꯡ ꯀꯥꯡꯅ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯇꯧꯕ ꯉꯝꯃꯤꯅꯦ ꯆꯤꯊꯤ ꯐꯥꯕꯒꯤ ꯍꯧꯖꯤꯛꯇ ꯈꯠꯅ ꯂꯣꯏꯗ ꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯤꯊꯤ ꯄꯤꯕꯤꯌꯨ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯂꯥꯛꯄ ꯂꯥꯛꯏꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯣꯔꯥꯠ ꯑꯣꯏꯅ ꯁꯣꯟꯕꯤꯕ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯅꯪꯒꯤꯅꯦꯅ ꯍꯥꯏꯖꯤꯜꯂꯝꯃꯕꯅꯤ ꯃꯥꯁꯨ ꯊꯥꯖꯍꯧꯔꯕꯅꯤ ꯏꯕꯣ ꯑꯩꯅꯦ ꯅꯪꯁꯤ ꯀꯤꯕ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯦ ꯅꯪꯒ ꯁꯨꯝ ꯇꯤꯟꯅꯗꯧꯕꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯔꯛꯂꯕꯅꯤ ꯑꯩ ꯍꯦꯔꯥ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯧꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯒꯤꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯧꯔꯤꯕꯅꯤ ꯑꯩꯒꯤꯗꯁꯨ ꯃꯇꯦꯡ ꯈꯤꯇ ꯇꯧꯕꯗꯤ ꯀꯥꯏꯗꯦꯗꯅ ꯍꯥꯏꯅ ꯄꯨꯛꯐꯗꯨ ꯇꯧꯁꯤꯟꯅꯗꯨꯅ ꯃꯇꯥꯎꯗ ꯆꯤꯊꯤꯗꯨ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯕꯨꯀꯨꯜꯁꯨ ꯃꯇꯥꯎ ꯀꯧꯕꯒ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯍꯣꯏꯁꯦ ꯄꯤꯔꯛꯑꯣ ꯑꯗꯨꯅꯦ ꯁꯤ ꯅꯪ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯅꯗꯤ ꯄꯤꯌꯨꯀꯣ ꯍꯣꯏꯁꯤ ꯄꯤꯒꯦꯁꯤ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤ ꯃꯣꯏ ꯑꯅꯤꯅꯗꯤ ꯀꯅꯥꯁꯨ ꯇꯥꯗꯦ ꯎꯗꯦ ꯈꯟꯅ ꯁꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯖꯃꯨꯅꯥꯗꯨ ꯂꯨꯝꯂꯒ ꯂꯣꯏꯅ ꯇꯥꯔꯤ ꯌꯦꯡꯂꯤꯕ ꯑꯣꯏꯔꯤ ꯃꯥꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯈꯝꯕꯗꯨ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯅꯨꯄꯤꯅꯦ ꯇꯧꯔꯤꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯇꯨꯃꯤꯟ ꯂꯩꯌꯣ ꯈꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯒꯗꯨ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯃꯛ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯗ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯁꯝꯕꯜꯗꯨꯗ ꯎꯐꯛ ꯁꯥꯗꯅ ꯑꯃꯨꯛ ꯅꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯃꯤꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯒꯁꯦ ꯀꯩꯝꯇ ꯈꯪꯗꯦꯕ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯁꯝꯕꯜ ꯃꯔꯨꯝꯗ ꯅꯞꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯏꯁꯧ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯄꯗꯨꯗ ꯄꯨꯛꯐꯒ ꯕꯣꯀꯨꯜꯒꯗꯨ ꯏꯈꯪ ꯈꯪꯅ ꯄꯨꯛꯐꯅ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯃꯤ ꯑꯃꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ ꯃꯥꯅ ꯃꯁꯤꯗ ꯂꯨꯝꯂꯒ ꯀꯔꯤ ꯍꯥꯏꯅꯩ ꯀꯔꯤ ꯉꯥꯡꯅꯩꯅ ꯇꯥꯒꯗꯧꯒꯦ ꯑꯁ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯣꯏꯁꯦ ꯂꯩꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗ ꯋꯥꯕꯒꯤ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯕꯅꯤꯗ ꯍꯥꯏꯅ ꯕꯣꯀꯨꯜꯗꯨ ꯈꯝꯕ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕు ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗ ꯈꯝꯕꯗꯨ ꯑꯗꯨꯃꯛ ꯃꯁꯤꯅ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯪꯅꯕꯒꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤ ꯂꯩꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯅ ꯑꯗꯨꯃꯛ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ ꯕꯣꯀꯨꯜ ꯈꯝꯕꯅ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯕ ꯃꯑꯣꯡ ꯎꯠꯂꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯇꯥꯅꯕ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯍꯣ ꯇꯥ ꯈꯝꯕꯁꯤꯕꯨꯅꯤ
ꯑꯩꯅ ꯃꯥꯅ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯋꯥꯁꯦ ꯌꯩꯗꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯕꯗ ꯂꯩꯌꯦꯕ ꯃꯇꯨꯁꯤ ꯀꯤꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯤ ꯑꯗꯨꯕꯨꯗꯤꯕꯣ ꯅꯨꯄꯤ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯁꯛꯇꯤꯁꯤꯁꯨ ꯑꯆꯝꯕ ꯁꯛꯇꯤꯗꯤ ꯅꯠꯇꯦꯍꯦ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯅꯪꯗꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯄꯦꯟꯗꯗꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯔꯤꯅꯦꯕ ꯏꯕꯣ ꯁꯛꯈꯤꯕ ꯏꯁꯩ ꯅꯣꯡꯇꯁꯨ ꯉꯪꯉꯤ ꯑꯗꯨꯅꯤ ꯌꯨꯝꯗꯃ ꯂꯦꯡꯗꯅ ꯂꯩꯔꯁꯨ ꯂꯝꯗꯃ ꯊꯝꯗ꯭ꯔꯗꯤ ꯍꯦꯛꯇ ꯏꯁꯥꯁꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯁꯨ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ ꯑꯣꯟꯊꯣꯛ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤꯕꯣ ꯅꯪꯅ ꯈꯜꯂꯤꯁꯤꯁꯨ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯒꯣꯀꯨꯜꯁꯨ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯈꯥꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯖꯥꯟꯗꯕꯤꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯕꯦꯝꯃ ꯅꯣꯏꯗꯤ ꯉꯔꯥꯡꯁꯤ ꯅꯇꯩ ꯅꯅꯥꯎ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯦꯅ ꯇꯥꯏꯗ ꯍꯣꯏꯅꯦ ꯉꯔꯥꯡꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯖꯃꯨꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯩꯁꯨ ꯄꯥꯈꯠꯅ ꯄꯥꯈꯥ ꯂꯨꯈꯥ ꯊꯤꯕꯗ ꯍꯦꯛꯇ ꯆꯤꯊꯤ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯗꯗꯤ ꯍꯦꯛꯇ ꯁꯥ ꯂꯥꯟ ꯇꯥꯕꯅꯤꯗꯅ ꯏꯆꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯥꯅꯕꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯗꯅ ꯇꯧꯔꯤꯔꯅꯦ ꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯠꯇꯕ ꯖꯥꯠ ꯍꯥꯏꯗꯤ ꯆꯤꯊꯤꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯇꯥꯕꯣꯀꯨꯜꯒꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯅꯦꯕ ꯑꯗ ꯑꯩꯅꯗꯤ ꯍꯦꯛꯇ ꯄꯥꯈꯠꯃꯟꯗꯅ ꯀꯨꯝꯍꯩ ꯇꯧꯔꯨꯕꯅꯤꯗꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯖꯃꯨꯅꯥꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯖꯃꯨꯅꯥꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯈꯔ ꯈꯖꯤꯛ ꯇꯥꯕꯒ ꯌꯥꯎꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯗꯨꯗ ꯍꯦꯛꯇ ꯃꯥꯅ ꯍꯦꯟꯅ ꯋꯥ ꯈꯪꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯖꯤꯜꯂꯒ ꯍꯦꯛꯇ ꯊꯥꯖꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦꯅ ꯀꯔꯤ ꯈꯪꯗꯅꯅꯣꯅꯦ ꯈꯪꯕ ꯍꯥꯏꯕꯨ ꯈꯪꯂꯒꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯁꯦ ꯉꯔꯥꯡꯗꯣ ꯅꯇꯩ ꯅꯅꯥꯎ ꯍꯦꯛ ꯈꯠꯅꯕ ꯂꯣꯏꯕꯒꯅꯤ ꯃꯥꯅ ꯅꯪꯕꯨ ꯊꯦꯝꯖꯤꯟꯅꯔꯝꯂꯒ ꯆꯤꯊꯤꯗꯣ ꯒꯣꯀꯨꯜꯗ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯗꯕ꯭ꯔꯥ ꯍꯥ ꯖꯥꯟꯗꯕꯤꯁꯨ ꯖꯃꯨꯅꯥꯅ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯃꯉꯛꯀꯗꯨ ꯅꯣꯝꯂꯒ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯅꯠꯇꯦ ꯁꯤꯕꯨ ꯉꯔꯥꯡ ꯏꯇꯩ ꯏꯅꯥꯎꯅ ꯁꯥꯟꯅꯕ ꯋꯥꯔꯤꯒꯗꯣ ꯂꯨꯝꯂꯒ ꯇꯥꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯇꯥꯗ꯭ꯔꯁꯨ ꯃꯥꯅ ꯍꯥꯏꯔꯝꯗꯧꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯒꯤꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯆꯤꯊꯤꯗꯣ ꯒꯣꯀꯨꯜꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯗꯨꯕꯨ ꯏꯆꯦꯅ ꯀꯃꯥꯏ ꯈꯪꯉꯤꯅꯣꯕ ꯀꯃꯥꯏꯅ ꯈꯪꯂꯣꯏꯗꯧꯔꯤꯒꯦ ꯉꯔꯥꯡꯁꯦ ꯑꯩꯁꯦ ꯊꯑꯣꯏꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯕꯣꯀꯨꯜ ꯍꯣꯏꯗ ꯂꯥꯛꯏ ꯕꯣꯀꯨꯜꯗꯨꯗꯤ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯩꯗꯅ ꯅꯪꯁꯨ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯃꯤꯠ ꯉꯥꯎꯕꯗꯨꯗ ꯂꯩꯕ ꯄꯨꯡꯄꯪ ꯄꯪꯁꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯍꯦ ꯃꯗꯨꯗ ꯂꯩꯕꯗꯒꯤ ꯅꯪ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯖꯥꯟꯗꯕꯤ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯍꯧꯏ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯈꯪꯅꯤꯡꯅ ꯅꯠꯇꯦ ꯏꯆꯦ ꯃꯣꯏꯅꯕꯨ ꯀꯩ ꯍꯥꯏꯅꯒꯦ ꯃꯣꯏꯅ ꯍꯥꯏꯕꯗꯨꯕꯨ ꯇꯥꯔꯗꯤ ꯑꯝꯇ ꯇꯝꯃꯣ ꯀꯩꯗꯧꯒꯦ ꯕꯦꯝꯃ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯄꯪꯇꯝ ꯇꯝꯁꯤꯜꯂꯒ ꯅꯣꯏꯅ ꯇꯩꯅꯅꯥꯎ ꯑꯃꯨꯛ ꯈꯠꯅꯍꯜꯂꯦꯅ ꯋꯥꯊꯣꯛ ꯑꯣꯏꯔꯗꯤ ꯑꯗꯨ ꯈꯟꯗꯅ ꯇꯝꯂꯨꯔꯒꯨꯝꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯏꯆꯦ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯈꯣꯏ ꯇꯥꯗꯔꯁꯨ ꯀꯩꯁꯨ ꯇꯝꯊꯣꯛꯂꯣꯏꯌꯦꯕ ꯕꯦꯝꯃ ꯅꯪꯅꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗ ꯑꯗꯨꯝ ꯍꯦꯛꯇ ꯇꯝꯊꯣꯔꯛꯄꯗꯅꯦ ꯑꯩꯅꯅꯦ ꯍꯦꯛ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯁꯣꯝꯗ ꯂꯝꯕꯤꯗꯁꯨ ꯅꯣꯏꯅ ꯇꯩꯅꯥꯎ ꯉꯔꯥꯡ ꯈꯠꯅꯔꯤꯗꯣ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯖꯤꯟꯕꯅꯦꯗꯅ ꯇꯝꯅꯍꯧꯕꯁꯨ ꯌꯥꯎꯏ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯝꯂꯔꯣꯏꯒꯦꯗ ꯑꯁꯤ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯕ ꯁꯥꯗꯅ ꯖꯥꯟꯗꯕꯤꯗ ꯍꯦꯟꯅ ꯆꯥꯛꯍꯜꯂꯝꯃꯤ ꯖꯥꯟꯗꯕꯤꯗꯤ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯣꯏꯕꯗꯨꯗ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯅ ꯀꯅꯥꯝꯇꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ ꯋꯥꯗꯨꯗꯗꯤ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯑꯃꯨꯕꯤꯅ ꯍꯦꯔ ꯖꯃꯨꯅꯥ ꯅꯪꯁꯨ ꯋꯥꯗꯣ ꯍꯥꯏꯔꯣꯏ ꯍꯥꯏꯔꯒꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯣ ꯑꯗꯨꯁꯨ ꯅꯠꯇ ꯍꯥꯏꯐꯦꯠ ꯂꯥꯛꯐꯦꯠ ꯍꯧꯗꯣꯛꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨ ꯃꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯀꯣꯛ ꯇꯝꯊꯣꯛꯎ ꯀꯩꯗꯧꯒꯦ ꯍꯣꯏ ꯁꯤꯕꯦꯝꯃ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯇꯝꯗꯗꯤ ꯇꯝꯂꯒꯦ ꯑꯩ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯃꯥꯅ ꯇꯥꯍꯧꯕꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯃꯁꯨ ꯃꯃꯦꯟ ꯍꯥꯞꯆꯤꯟꯗꯨꯅ ꯄꯥꯎꯗꯨ ꯇꯝꯁꯤꯜꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯗꯤ ꯂꯣꯏꯔꯦ ꯖꯥꯟꯗꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯦꯗ ꯈꯥꯛꯄ ꯃꯈꯩ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯅꯤ ꯑꯩꯅꯗꯤ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯃꯥꯅ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯊꯥꯖꯔꯨꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯗ ꯂꯥꯏꯅ ꯁꯥꯟꯅꯔꯝꯂꯤꯅꯣꯕ ꯕꯦꯝꯃ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯑꯩꯕు ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯏꯟꯁꯤꯟꯕꯤ ꯑꯣꯏꯅ ꯈꯟꯅꯕꯁꯤꯗꯅꯦ ꯑꯩꯁꯦ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯌꯥꯝꯅ ꯀꯣꯟꯁꯦꯡ ꯁꯥꯗꯅ ꯉꯥꯡꯂꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯒꯨꯜ ꯃꯨꯟꯅ ꯈꯪꯂꯕ ꯑꯃꯨꯕꯤꯅꯗꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯦꯡꯅꯤꯕ ꯌꯥꯝ ꯁꯦꯡꯅꯤꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯄꯥꯎꯗꯝ ꯃꯤꯇꯝ ꯀꯟꯕꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯥꯅ
ꯃꯁꯤꯗ ꯌꯥꯝ ꯁꯤꯡꯏꯒ ꯁꯥꯗꯅ ꯄꯥꯎ ꯇꯝꯕꯗ ꯃꯁꯤꯗ ꯃꯆꯨ ꯈꯨꯌꯥ ꯍꯥꯞꯆꯤꯜꯂꯒ ꯇꯝꯂꯕ ꯄꯥꯎꯅꯤꯅ ꯐꯖꯔꯦ ꯍꯤꯟꯖꯥꯡ ꯃꯆꯨ ꯐꯖꯕꯗꯒꯤꯕꯨ ꯍꯦꯜꯂꯤꯅꯦ ꯃꯥꯒꯤ ꯄꯥꯎꯁꯤꯅ ꯐꯖꯕ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯋꯥꯅꯤ ꯈꯟꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯉꯥꯡꯂꯝꯗꯦ ꯖꯥꯟꯗꯕꯤꯁꯨ ꯁꯣꯝꯗ ꯖꯃꯨꯅꯥꯅ ꯇꯝꯁꯤꯟꯕ ꯃꯌꯥꯝꯗꯨꯗ ꯏ ꯀꯥꯗꯨꯅ ꯄꯣꯠꯐꯝꯗꯒ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ ꯐꯤ ꯀꯥꯝꯂꯗꯨꯅ ꯏꯆꯦ ꯑꯩꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯛ ꯇꯧꯔꯨꯈꯤꯒꯦ ꯏꯅꯦ ꯑꯩꯅꯦ ꯄꯣꯠꯀ ꯀꯣꯟꯅ ꯂꯩꯔꯒꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯨꯊꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯖꯥꯟꯗꯕꯤꯗꯨ ꯐꯤ ꯀꯥꯝꯕ ꯃꯈꯩ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯥꯅ ꯐꯤ ꯀꯥꯝꯂꯒ ꯄꯣꯠꯀ ꯑꯃꯠꯇ ꯍꯦꯛ ꯂꯩꯗꯕꯤ ꯆꯠꯈꯤꯕꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯄꯥꯈꯠꯅ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯄꯣꯠꯀꯥꯁꯦ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯖꯃꯨꯅꯥ ꯏꯕꯦꯝꯃ ꯅꯪꯁꯨ ꯄꯥꯎ ꯇꯝꯂꯤꯅꯦꯗꯅ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯇꯝꯒꯦꯗꯤ ꯃꯁꯤꯗ ꯀꯅꯥꯒꯤ ꯏꯀꯥꯔ ꯑꯣꯀꯥꯔ ꯐꯥꯎꯕ ꯋꯥꯇꯈꯩ ꯇꯝꯂꯕꯅꯤꯅ ꯐꯤ ꯀꯥꯝꯗꯅ ꯆꯠꯈ꯭ꯔꯦꯕꯁꯦ ꯍꯦꯔꯩꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦꯅꯦ ꯇꯝꯊꯣꯛꯇꯕꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯍꯌꯦꯡ ꯇꯨꯡꯗ ꯈꯪꯅꯔꯛꯂꯒ ꯋꯥꯔꯧꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯍꯧꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯕꯦꯗ꯭ꯔꯦꯡ ꯂꯣꯜꯂꯝꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯩꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯄꯣꯠ ꯂꯩꯗꯧꯒꯤ ꯌꯦꯡꯈꯤꯕꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯄꯨꯔꯥ ꯍꯣꯒꯥꯏ ꯊꯤꯡꯒꯥꯏꯕꯤꯅꯤ ꯄꯣꯠ ꯂꯩꯗꯧ ꯃꯤꯁꯨ ꯍꯨ ꯀꯥꯝꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯂꯩꯕ ꯅꯠꯇꯕ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯌꯦ ꯍꯥꯏꯅ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯖꯥꯟꯗꯕꯤꯅ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯂꯤꯕꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯗꯤ ꯊꯣꯡꯗꯨ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅꯁꯨ ꯂꯩꯇꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯕ ꯉꯁꯥꯏꯗ ꯌꯨꯝꯗ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯗ ꯄꯣꯠ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯈꯟꯅꯗꯤ ꯑꯁ꯭ꯋꯥꯏꯗ ꯈꯣꯡꯅꯥꯡꯈꯣꯡꯗꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯉꯥꯡꯗꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯃꯌꯥꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯍꯥ ꯊꯦꯝꯕꯣꯡ ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯅꯪꯕꯨ ꯅꯣꯏ ꯇꯥ ꯄꯨꯛꯐꯗꯨ ꯑꯁ꯭ꯋꯥꯏꯗꯒ ꯎꯔꯝꯕ꯭ꯔꯣ ꯏꯇꯩꯃ ꯇꯥ ꯄꯨꯛꯐꯗꯤ ꯉꯁꯥꯏ ꯋꯥꯏ ꯑꯁꯨꯝ ꯂꯝꯂꯣꯡꯂꯣꯝꯗ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯆꯠꯈꯤꯕꯅꯤ ꯃꯥꯗꯤ ꯑꯗꯣꯝꯗꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯖꯥꯠꯅꯣ ꯅꯪꯅ ꯍꯥꯏꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯅꯣꯏ ꯇꯥ ꯄꯨꯛꯐꯅꯤ ꯍꯥꯏꯕ ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤꯒ ꯆꯠꯅꯒ ꯑꯝꯇꯗ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯆꯤꯡꯅ ꯍꯣꯕꯦ ꯁꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩ ꯍꯥꯏꯕꯤ ꯇꯧ ꯉꯝꯕꯤꯗꯨꯁꯨ ꯄꯨꯛꯐꯗꯨ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅ ꯏꯅꯥꯛ ꯈꯔ ꯈꯨꯟꯕꯗꯨꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯈꯟꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒ ꯂꯩꯁꯥꯕꯤ ꯃꯥꯒ ꯑꯁꯤꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯥ ꯄꯨꯛꯐ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯤꯗ ꯂꯣꯟꯅ ꯎꯅꯔꯤꯁꯦ ꯑꯈꯪꯕ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯃꯨꯛ ꯏꯆꯦꯗ ꯍꯣꯔꯦꯟ ꯄꯥꯎ ꯇꯝꯂꯗꯤ ꯀꯝꯗꯧꯕ ꯏꯔꯥ ꯑꯗꯨꯒꯤꯗꯤ ꯇꯝꯁꯠ ꯃꯋꯥ ꯂꯧꯗꯦꯗ ꯑꯩꯅ ꯃꯁꯤ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯆꯨꯝꯅ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯧꯈꯤꯕꯅꯤ ꯑꯩꯗꯤ ꯃꯥꯁꯦ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯕ ꯆꯠꯄꯨ ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯣ ꯅꯪꯗꯤ ꯑꯩꯁꯦ ꯂꯩꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯅꯤ ꯋꯥ ꯑꯣꯏꯔꯦ ꯅꯨꯄꯤ ꯀꯅꯥꯒꯤ ꯅꯨꯄꯤ ꯖꯥꯟꯗꯕꯤ ꯎꯕꯗ ꯀꯕꯣꯛꯂꯩ ꯇꯧꯁꯤꯟꯅꯗꯨꯅ ꯏꯆꯦ ꯀꯅꯥꯒꯤ ꯏꯆꯦꯅꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯧꯕꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯂꯤꯅꯦ ꯅꯠꯇꯦ ꯅꯁꯛ ꯍꯥꯏꯔꯤ ꯊꯤꯕ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯕు ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯐꯪꯖꯗ꯭ꯔꯕꯕ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯛ ꯆꯥꯎꯕꯅꯤ ꯄꯥꯈꯪ ꯆꯦꯠ ꯂꯥꯎꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨ ꯀꯣꯏꯒꯦ ꯍꯥꯏꯗꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤꯗ ꯍꯣꯠꯆꯤꯜꯂꯒ ꯀꯣꯏꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯖꯥꯟꯗꯕꯤꯅ ꯄꯦꯟꯗꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯨꯛꯐꯅ ꯃꯔꯛ ꯐꯠ ꯊꯠꯂꯗꯨꯅ ꯌꯥꯔꯦꯗꯣ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯅ ꯍꯧꯔꯒ ꯀꯣꯏꯕꯅꯤ ꯅꯪꯁꯨ ꯅꯇꯨ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯃꯁꯤꯗ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯖꯥꯟꯗꯕꯤꯅ ꯄꯨꯛꯐꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ ꯄꯨꯛꯐꯁꯨ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ナꯔꯕꯅꯤꯅ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯃꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯇꯨꯡꯃꯥꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯤ ꯖꯥꯟꯗꯕꯤꯗꯨꯁꯨ ꯆꯞ ꯂꯦꯞꯂꯒ ꯁꯥꯎꯔꯤ ꯎꯔꯦꯗꯅ ꯍꯧꯖꯤꯛꯇ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯂꯦꯞꯂꯝꯕꯤ ꯅꯨꯄꯤꯗꯣ ꯃꯤꯃꯥꯡ ꯐꯝꯗꯧꯔꯕ ꯃꯇꯝꯁꯤꯗꯗꯤ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤꯁꯦ ꯑꯇꯗꯥꯏ ꯑꯣꯏꯔꯀꯥꯟꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯩ ꯅꯠꯇꯅꯅꯦ ꯑꯇꯩ ꯀꯅꯥ ꯂꯩꯔꯣꯏ ꯍꯥꯏꯁꯦ ꯈꯟꯗꯦꯕ ꯅꯪ ꯄꯨꯛꯐ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯍꯟꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯈꯪꯕꯅ ꯇꯞꯊꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯅꯨꯄꯤ ꯑꯩ ꯂꯥꯛꯑꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯇꯥꯗꯨ ꯈꯤꯠ ꯇꯧꯔꯅꯨ
nang nei sibu pangi khandana sanaba yarani khandana sanaribado aisu loina khangli yar aina di nangse aigi nupani khana thajaruba adubu nangdi nangi nupi aingona phawba sanaba ngambani ba ai nangi nanaktaga amata leiroi ipam noina leizaruni ai ngai khuba si saukino ai lani nangi na ko pai du wasak matungda asigumbase amuk hana tawroi yare pakre angang masadongda koktaga pairaga wasak nabado asi aina zandabi du kapsinnabada manapto thot laung singkhatpada manatunagi bor kamlakpaduda pukphado nokningbana di loirabani adubu patangbu nokthokdurabadi soidana kaina toinaba tare khanna nokningbu khangjillaga si sorunu yari nana to dumta hairaga nokningmandana mamai leithokirami zandabi su phibam tu ikairatuna mi ukraba sala haina mamai du luktharaga mayum tamda sen khirami numit adudagi hauna pukphado nupiga amata koidabaduda Jandabi Jamuna si Pai Haina Pakthada Thagat Lami Jandabina Zamunabu Pai Haina Thagat Manbaduda Samadu Ngakpui Kariboy Hai Jandabia Handa Nangni si Zamuna si Pai Pakhaida Harisibu Mana Nangi Kari Panaba Taurak Lagene Si Bema Mina di si Zamuna si Pate Panghaida Haine Adubunya Ayoina di Masi Ontok na Pakre Aduboba Mana Nangi Kari Panaba Taurak Lagi Haiwani Si Bema Makoi tase mamit ngaubada lakna phana ngamlampot na tida hoini adubudi khulei kaisida mamit ngaubada pukpha haikrabdi loire hainaramli bani adu isebe ma kanagi ise jamunana aingoda madugi maramda pautam lakpado aisu hana khangda lerambado khangbadagi kupna senada naujikti nanaw nupase mamo wakhal tabada haidana khulei kaisa hainari basi hoine nangi oinadi ise jamunasi yamnabu phari sani aduni aina mayamda sijamuna phai haina sanduknisi haina zandabiga samagadu ngak wari watai tawrami agakpani mioi bai khoigi wakhalsi jandabina dumna jamuna do phai haibadagi mayamna muk jamuna do phai haina sonarami mayamna hainariba mayamdu taraga jamuna gi mapuroiba khambana ngakna mayum danjilaktuna pinangbu hadak sibu mayamgi phanaba kari thabak tawragi kaino haibiribudubo aisibu mayamgi yamna phattaba thabak tawmigi mawongda ye migi phattanaba tawi haiba natte handak nongni sida nang se muk toiba phai hainaba mayam sina ise ngakpana loirabani hana de muk toiba nang se migi yum kainaba sinbiba mi de insenba kanbini yedana ngakna bada loibani adabu handak marak sina nang se phai dainaba sida aisi ngakpana loirabani hanana mabe maigi magulse khangdabagi phatti haidana aibu migi yum thugaibini midi insinba kanbini pangdami tam kanbini haidana panghai daina bagi wani adubu handakti aigi gulse khangnaраklaba adunani aise phai dainari to adunara khangdrida haina khambadu magi wakhal nara karino magi nupibu phattana khaluri basi haina khandoklami adumaku zamunadu asumna mina ngangnabadagi mabu phai haribadu jandabi matai manawgi haktakkini haiba khanglakpada I kana heidine mina ai phai haibaduda mayamna thagat pire khana haraurubani adubune maduda yamna I kabam di lei ainadi moigi matai manaw to kaina toinaradi khanna hu kamsilaga moigi matai manaw hena nungsidana boina thokre adubune handak mina ai phai hainari ngai tanjadu matau manaba handak nongni sidi aine aphabi sadana bida higaiwa thaba yati asikana zamunadu numit nini humnidi mingonda higaiwa amada thada midi insin khosin ba karimta tawda ingna sikna leirami adumna numit nini humni haukraba tungda nomagi numitta bokul hoida moigi masanupi aduga tinazabi lekai dugi nupi masa ama moigi sangoiduda nobab khoklaga metlaga sanabani haina kana tawri matamduda bokulgi masanupi mem tombina nobabtu khokna ibema nang suba haina krangana la o hairamtada numit taramdaida khalaga hekta lakamiba thabana yare bema thoina thengbusu natrisibu thengjiba yak lairadi numit mayum sangkhraniba asibawbu thengji ko bema noigidi nanamasu leiriba aduga do thabakti aingondagi nangnabu heli tawriba yada tawriniba inamanena malei dungai thabai khangama mating pangbagi wa leiti mating di lerdana magi seba laknabada aisya mai phauba leithokpa sangrabani haina thabadu magi pendaba pumba matada tamjarami
ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯄꯨꯝꯕ ꯖꯃꯨꯅꯥꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯔꯤꯕ ꯑꯣꯏꯔꯦ꯫ ꯖꯃꯨꯅꯥ ꯃꯤ ꯂꯩꯁꯥꯕꯤ ꯃꯁꯦꯜ ꯉꯥꯡꯅꯖꯕꯗꯨ ꯇꯥꯔꯒ ꯃꯥꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯁꯥꯏꯅꯦ, ꯀꯥꯟꯅꯗꯦ, ꯃꯅꯝꯕꯗ ꯇꯝꯊꯣꯛꯀꯦ ꯈꯪꯅꯤꯕ꯫ ꯈꯟꯕꯒ ꯇꯧꯕꯅ ꯍꯥꯟꯕꯤ ꯖꯃꯨꯅꯥꯅꯤ꯫ ꯋꯥꯈꯜ ꯍꯥꯏꯐꯦꯠꯇ ꯍꯦꯛ ꯈꯜꯂꯛꯄꯒ ꯃꯌꯨꯝꯗꯒꯤ ꯍꯦꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ, ꯃꯥꯅ ꯍꯦꯛ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯄꯥ ꯆꯥꯅ ꯊꯕꯥꯒꯤ ꯃꯅꯝ ꯃꯦꯃꯤꯗꯨꯁꯨ ꯄꯣꯠꯐꯝꯗꯒꯤ ꯍꯦꯛ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯨꯏ ꯍꯥꯏꯗꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯖꯃꯨꯅꯥ ꯃꯦꯃꯤ ꯎꯕꯗ ꯇꯍꯥ ꯇꯍꯥ, ꯕꯦꯝꯃ ꯃꯦꯃꯤ, ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤꯕꯗ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯕꯣ ꯀꯩ ꯋꯥꯅꯣꯅꯦ ꯏꯁꯦ? ꯕꯦꯝꯃ, ꯋꯥꯁꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯕꯨ꯫ ꯀꯩꯅꯣ ꯏꯁꯦ? ꯋꯥꯁꯨ ꯍꯥꯏꯕ ꯂꯥꯛꯂꯒ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯏꯁꯦ, ꯅꯪꯅꯦ ꯅꯀꯣꯛ ꯉꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯩꯅꯦ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯒꯦꯁꯦ, ꯑꯇꯩ ꯅꯠꯇꯦꯗ, ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯕ, ꯑꯗ ꯃꯥꯅꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯀꯩ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯁ, ꯅꯪꯅ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯕ ꯋꯥꯅꯤꯅꯦ꯫ ꯖꯃꯨꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯃꯦꯃꯤꯗꯨ ꯈꯪꯅꯤꯡꯃꯟꯗꯅ ꯂꯥꯡꯇꯛꯅꯅ, ꯏꯁꯦ, ꯑꯩꯅꯦ ꯀꯩꯁꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯣꯏꯌꯦꯕ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯗꯣ ꯅꯅꯥꯎꯗ ꯇꯝꯕꯤꯌꯨ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯣ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯅ ꯇꯝꯂꯛꯏ ꯀꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯃꯥꯅ ꯇꯥꯍꯧꯕꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯕ ꯄꯥꯎꯗꯣ ꯖꯥꯠ ꯍꯦꯛꯇ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯃꯦꯃꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯅꯣꯅꯦ ꯑꯉꯥꯡ ꯃꯥꯅꯁꯨ! ꯏꯕꯦꯝꯃ, ꯑꯉꯥꯡꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯉꯥꯡ ꯃꯤꯉꯝꯕꯤꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯗꯧꯕꯗꯤ ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕꯤ ꯏꯟꯁꯤꯟꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯦꯃꯤꯅꯒ ꯃꯔꯣꯜ ꯑꯃ ꯄꯪꯖꯕꯒ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯊꯥꯖꯗꯨꯅ ꯐꯤ ꯀꯥꯝꯂꯒ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯎꯅ ꯐꯤ ꯀꯥꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯖꯃꯨꯅꯥꯗꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ, ꯊꯁ, ꯑꯁꯤ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯨꯡꯀꯥꯏ ꯍꯦꯛꯇ ꯀꯥꯏꯔꯅꯤꯗꯅ, ꯃꯗꯨꯃꯛꯅꯦꯕ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯊꯕꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯐꯦꯡ ꯂꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ, ꯑꯁꯤꯕꯨ ꯑꯩꯅ ꯃꯅꯝꯕꯗ ꯍꯨ ꯀꯥꯝꯁꯤꯟꯈꯤꯕꯗꯨꯕꯨ ꯂꯣꯏꯅ ꯇꯥꯍꯧ ꯎꯍꯧꯔꯕ ꯖꯥꯠꯂꯅꯦ? ꯊꯕꯥ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕꯅꯤꯅ ꯖꯃꯨꯅꯥꯅ ꯏꯈꯪ ꯈꯪꯕ ꯃꯇꯧꯗꯨꯗ ꯉꯛꯆꯥꯟꯅꯅ, ꯏꯅꯝꯃ, ꯑꯩ ꯎꯔꯒ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯊꯕꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯗꯨꯅ ꯀꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯖꯃꯨꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯇꯨꯡꯗ ꯈꯪꯂꯦꯞ ꯂꯦꯞꯂꯝꯕꯗꯨꯗ ꯈꯪꯂꯨꯕꯅꯤ꯫ ꯑꯣꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯔꯛꯄꯩ ꯅꯤꯡꯉꯨꯔꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯈꯪꯈꯤꯗꯅꯕꯅꯤ ꯍꯥꯏꯅ ꯍꯥꯊꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯕꯗꯨꯗ ꯊꯕꯥꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯅꯝ ꯃꯌꯨꯝꯗꯨ ꯂꯥꯟ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯣꯠ ꯆꯩꯒ ꯂꯪꯈꯥꯏꯕꯒꯤ ꯂꯣꯏꯅ ꯏꯆꯥꯏ ꯆꯥꯏꯕꯗꯨꯗ ꯊꯕꯥ ꯉꯛꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯏꯃꯥ, ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ? ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯂꯪꯈꯥꯏꯗꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯅꯅꯝꯃꯁꯦ ꯄꯣꯠꯐꯝ ꯊꯣꯛꯂꯨꯕꯗ ꯂꯥꯏꯒ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ, ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯐꯤ ꯀꯥꯝꯂꯒ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯃꯠꯇ ꯌꯥꯗ ꯇꯧꯔꯤꯕꯁꯤꯡ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯃꯤꯆꯥꯗꯣ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯁꯥꯎꯅ, ꯍꯟꯕꯤꯔꯛꯂꯦꯗꯅ ꯏꯆꯜꯂꯤꯕꯦꯝꯃ, ꯃꯤꯋꯥ ꯉꯥꯡꯅꯕꯤꯗꯦ꯫ ꯀꯩꯅꯣ ꯏꯅꯝꯃ, ꯑꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯥꯏꯅꯒ ꯑꯩꯅ ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯏꯅꯝꯃꯅ ꯇꯥꯈ꯭ꯔꯕꯒꯦ? ꯇꯥꯕꯗꯨ ꯅꯠꯇꯦ, ꯅꯪꯅ ꯏꯁꯦ ꯀꯩꯒꯤꯅꯣ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕꯁꯤ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯪꯅ ꯂꯧꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯕꯨꯡꯅ ꯂꯧꯔꯤꯔꯕ? ꯅꯪꯅ ꯑꯩ ꯑꯁ ꯌꯥꯝ ꯄꯥꯅꯔꯤꯁꯤ ꯍꯥꯏꯅ ꯃꯦꯃꯤꯗꯨ ꯁꯥꯎꯅ ꯍꯦꯛꯇ ꯃꯆꯟꯅꯨꯄꯤꯗ ꯈꯣꯟ ꯀꯟꯅ ꯉꯥꯡꯕꯗꯨꯗ ꯃꯆꯜ ꯏꯕꯦꯝꯃꯗꯨꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯗ ꯁꯥꯎꯅꯤꯡꯅꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯕꯨ ꯏꯊꯧ ꯂꯩꯇꯕꯗꯧꯅ ꯀꯔꯤꯒꯤ ꯏꯅꯝꯃ ꯄꯥꯟꯅꯗꯧꯔꯤꯒꯦ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯏꯅ ꯅꯪꯅ ꯑꯩ ꯄꯥꯟꯅꯕ ꯌꯥꯕ ꯄꯥꯟꯅꯔꯒ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯌꯣꯟꯕ ꯌꯥꯕ ꯌꯣꯜꯂꯒ ꯃꯁꯤꯗ ꯂꯥꯟꯖ ꯀꯥꯏꯖꯗꯕꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯣ, ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯊꯥꯖꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯍꯩ, ꯉꯥꯏꯈꯣ, ꯑꯝꯇ ꯉꯥꯏꯈꯣ, ꯃꯧ ꯅꯪꯁꯨ ꯏꯕꯦꯝꯃ ꯅꯪꯁꯨ ꯉꯥꯏ, ꯈꯟꯅꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯋꯥ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣꯏꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯒ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯕꯅ ꯐꯅꯤ꯫ ꯏꯃꯥꯁꯨꯅꯤ, ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯝ ꯀꯟꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯥꯔꯛꯂꯕꯅꯦ꯫ ꯏꯁꯦ, ꯑꯗꯨꯕꯨ ꯍꯩꯋꯥꯅꯤ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗꯣ ꯏꯃꯥꯗ ꯍꯥꯏꯌꯣꯏꯃꯤ, ꯅꯆꯅ ꯂꯥꯜꯂꯝꯕ ꯌꯥꯎꯔꯁꯨ ꯏꯃꯥꯅ ꯋꯥꯔꯛꯀꯦ꯫ ꯏꯃꯥ, ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ, ꯍꯣꯅꯦ ꯃꯥꯅ ꯃꯦꯝꯇꯣꯟꯕꯤ ꯍꯣꯏꯗ ꯑꯩꯕꯨ ꯌꯣꯟꯗꯅ ꯍꯥꯏꯕ ꯋꯥ ꯃꯌꯥꯝꯗꯣ ꯏꯆꯦ ꯖꯃꯨꯅꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯛꯂꯕꯅꯤ꯫
Thaba madi Jamuna na tamlai haibaduda masadu ping laurammi. Maanadi kaisu thoina akaibu wa haikibu natte khanna hena manamada warauzana. Oh, inamasu mina tamlaklabane sadana yumse laklaga hekte irang sagatlineb. Ibema, mina tamlaklibado aranbo oiradine aisu kaisu khaloidaba. Adubune asumbo oibanina migi wada lawba taba. Oh, inama Jamunana kai tamlakba. Haina inamagi matangda kai haido angta marik sumna tambiyuni. Minabu karibu hinsina tamnige nang naiba makaidunidana. Haina memidu iseng sengna Jamunana hairakpa pumba tamlami. Mana haiba mayamdudagi hensina tamsillambaduda thabado mai hauna sauduna. Kaya onto onsin hairiba nupinoba. Hainadi isam samna thabai khang khara sinbagi chathokpa pharaktai haidana chumna tamem tombida tamban. Aduga mana kaya hensina tamlibanoba. Khongnib madugi midi inchinba kanbi mawdo masamdu khudang yelaga haidatkeba khangnib. Ngaiko imagi bema angta ngaiko tapthako. Aisabi nangna ne onsinnaraga khatnauraga nangda aranba tadi. Mina phajana hainaroi. Ima mina hainani edana mina asuk laida sanarasi phawbada tumina leithoknaga tumina tathoga lairasi hairaba. Hado boba laisabi nangna wak phangnagadaba natti haiwani. Ima lairisini ima na dubak ngangnage. Aduga ne mau nangsuni. Mina paw matamlakpaga hekta thajagan. Kanano karino muna khanglaba matamdane thajau mini imung kainabi insilaklaga mathoi karaga imung kairaga mangjarise aikhoi tani aisi kaudaba phaiko memi masu mini insilakpada thajadana saugatluba masu lalabanina tumina dumak laisilami thabasu mai haudana saurabani adubu mama ibe mana khamjinbadagi tumina laikhirami adumakpu masanupina tumi laikhri haidana mama ibe madu tumina laisilamdi madugi mahut Jamunagi manakta oina laklammi chawbidu Jamuna hoigi sumangda lepnaga khonjel kalapna ai Jamuna aida kaurisi tarabadi kyam thuna tholau law Jamuna sandhya wairamgi lamtu tasinge tawrambadu khangkau kaurakpudu sauri kanano ne sandhya wairamgi lighting sangdau matam sidabu laktana kaurisiba othokna haunalo chat khangkhije waiba haina Jamuna du ngang thoklakpani adubu chawbi ubada khangprek khangna masinda tapna haima sidi indun chawbini aina kawkiba tendu palaba sai otoknadi thukreda mana murum solibaga da sangkhije sawbidu sauri nangna pamisi karino kaino indon aibu wakhalama taba ngamjebo nang wakhal taba sungam ngamjebo nate nangbu migi mung thugairaga nangona kari tongzageba nangna migi mung thugai ba sok yamna pamli basibo kaino ne indon prap laklaga mari makhong samnadaba ngangta ngangbirari sibo mari makhong samnadaba nate samnani nang haujikta ngehakki mamangda aikhoigi mauda kari haijilakpa ha mi sinaba yaba wadubu insillaga nangona tongzari si karino haiwani khummoba nasindo haina sawbidu sauna lawhalaklam Jamunasu adumak ngamnaba khumlaklammi indon aina haido akaiba nate nasadu pimang na haibadu tambagi wani adubu kari migi mung manung kainaba paw henjin na tamlaga kari kai bema nangnya nasamda soi na phoitat pa soi roi ko ha yo nasani ngola duna miwangang nabi oidana miwangang naribadu ngangi segi di haidana soi da laklaga ayya pa sabiri sibu kaigino indon gi wakhal dum nokunu saningi ne ho ne migi sumang sitringai da indon hoigi sumang do hanung te sitpiyo aduga mi warake suwarak piyo nasani ngona miwangang naraga midiga saubiri haina Jamuna du kalakpe na masin pairam chawbisu matautuda phuning mana loirabani adubu masani ngol adubu amuk phajana ngangbiraroi khanbada phubamakti phubiraroi khanna sauna be manang ne madugi lichatuna hek hanjiba makaidi kanagumba nangbu angamba ma soidana thengnabada nangne soidana phola sani se kaudaba phai khangbiri da yare don aine lamtu tasingadaba yam laiye lengbiro yare lengbiro kaya da masong pak naijibanu haina sawbidu sauna hankirami Jamunasu masindu paithoklaga moi asiguma singsigo sinaraga matam mangna kanapo nati haina phet haidoklaga imungda sangkirami asumna matam khara haukrabada laibak thiba haigadra karino mina laksaba yadabi laibidu hek Jamuna hoigi thangnabagi du lakpada atopa nati haina mamang nupi adugi matangda wa khara tamjarami matamduda
ꯕꯣꯀꯨꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯄꯥꯛꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯆꯦ ꯅꯪꯕꯨ ꯉꯥꯡꯒꯦꯔꯁꯨ ꯈꯔ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯀꯩꯗꯧꯔꯒꯦ ꯇꯝꯄꯥꯛ ꯋꯥꯕꯨ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯣꯏꯗꯅ ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯑꯇꯩꯒꯤ ꯅꯠꯇꯦꯌꯦ ꯇꯨ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧꯁꯦ ꯂꯣꯟꯅ ꯋꯥ ꯇꯥꯕ ꯌꯥꯝ ꯀꯟꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯄꯥꯎꯁꯤ ꯇꯥꯔꯒꯅꯦ ꯃꯥꯅ ꯀꯣꯏꯇꯥꯝ ꯇꯝ ꯇꯧꯔꯤꯕ ꯅꯪ ꯍꯥꯏꯁꯦ ꯖꯃꯨꯅꯥꯗꯨꯔꯣ ꯍꯣꯏꯅꯦ ꯑꯦꯔꯥ ꯑꯗꯨꯒꯤꯕꯨ ꯃꯥꯅ ꯑꯇꯩꯗ ꯄꯪꯌꯥ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯅꯦ ꯍꯦꯛꯇ ꯃꯁꯝꯗꯣ ꯐꯨꯏꯇꯠ ꯇꯧꯔꯤꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯊꯥꯊꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦꯃꯤ ꯍꯥꯏꯅ ꯇꯝꯄꯥꯛꯅ ꯋꯥ ꯐꯅꯗꯤ ꯀꯟꯅ ꯃꯦꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯂꯥꯏꯕꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯃꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯖꯃꯨꯅꯥꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯃꯨꯅꯥ ꯃꯥꯕꯨ ꯃꯁꯝ ꯐꯣꯏꯅꯤꯀ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯄꯗꯤ ꯂꯥꯏꯔꯗꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯁꯝꯐꯣꯏꯅꯤꯀꯥꯏ ꯍꯩꯖꯕꯁꯨ ꯁꯥꯔꯤ ꯈꯪꯅꯤꯕ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯁꯤꯜꯂꯒ ꯈꯠꯅꯍꯟꯒꯦ ꯈꯪꯅꯤꯕ ꯑꯁꯤ ꯈꯟꯅ ꯖꯃꯨꯅꯥꯗꯨ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯕꯨ ꯉꯥꯏꯔꯗꯤ ꯃꯄꯥ ꯆꯥꯕꯗꯨꯃꯛ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯦꯡꯅꯗꯨꯅ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯕꯅ ꯋꯥ ꯀꯟꯅ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒ ꯃꯅꯦꯝꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕꯗꯨ ꯏꯪꯅ ꯆꯤꯛꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯥꯏꯕꯤꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯊꯔꯛꯂꯝꯃꯤ ꯍꯩ ꯖꯃꯨꯅꯥ ꯖꯃꯨꯅꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯎ ꯂꯥꯎ ꯖꯃꯨꯅꯥꯁꯨ ꯂꯥꯏꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯔꯛꯂꯒ ꯏꯟꯗꯣꯟ ꯀꯔꯤ ꯋꯥꯒ ꯍꯥꯏꯕ ꯅꯪꯗꯤ ꯍꯦꯛꯇ ꯂꯥꯏꯕꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯖꯃꯨꯅꯥꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯋꯥꯒꯤ ꯋꯥꯁꯨꯝꯗ ꯉꯥꯡꯅꯁꯤ ꯀꯩꯅꯣ ꯏꯟꯗꯣꯟ ꯀꯔꯤꯒꯤ ꯋꯥ ꯍꯥꯏꯅꯕ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯅꯁꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯐꯣꯏꯗꯠꯀꯦꯔꯥ ꯉꯧ ꯑꯣꯏꯔꯒ ꯌꯨꯝ ꯀꯣꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏ ꯇꯧꯈꯤꯗ ꯇꯧꯕ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯍꯥꯏꯅ ꯆꯨꯝꯅ ꯃꯁꯝ ꯐꯣꯏꯔꯝꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯃꯎ ꯈꯪꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯖꯃꯨꯅꯥꯁꯨ ꯃꯈꯨꯠꯇꯨ ꯉꯥꯛꯊꯣꯛꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯅ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯆꯦꯔꯨꯡ ꯃꯥꯟꯕꯅ ꯈꯨꯠꯇꯨꯅ ꯁꯤꯔꯦ ꯃꯇꯨꯡ ꯃꯅꯥꯎꯗ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯈꯤꯗ꯭ꯔꯥ ꯍꯥ ꯍꯥꯏꯌꯣ ꯅꯊꯧ ꯅꯠꯇꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯌꯥꯎꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥ ꯏꯟꯗꯣꯟ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡꯗ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅ ꯋꯥꯒ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏ ꯑꯌꯣ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦꯕ ꯑꯩ ꯃꯤꯉꯣꯟꯗꯒ ꯀꯔꯤꯝꯇ ꯏꯁꯤ ꯈꯣꯠꯆꯤꯟ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯍꯥꯏꯅ ꯂꯥꯏꯕꯤꯗꯨ ꯐꯤ ꯀꯥꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯖꯃꯨꯅꯥ ꯂꯥꯏꯕꯤꯅ ꯐꯨꯔꯝꯕꯒꯤ ꯃꯁꯝ ꯃꯅꯥ ꯐꯣꯏꯔꯝꯕꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯥꯕꯅ ꯂꯣꯏꯔꯗꯨꯅ ꯑꯌꯣ ꯍꯥꯏꯅ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯗꯨ ꯃꯣꯡ ꯍꯥꯗꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯀꯝꯗꯧꯋꯦ ꯍꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯒꯤ ꯏꯃꯨꯡꯗ ꯈꯠꯅꯖꯅꯅꯕ ꯋꯥꯍꯩ ꯅꯣꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯄꯦꯠ ꯈꯥꯏ ꯃꯇꯨꯡ ꯃꯅꯥꯎꯗꯒ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤꯏꯃꯨꯡ ꯀꯥꯏꯅꯕ ꯋꯥꯒꯅꯦ ꯑꯩ ꯑꯝꯇ ꯍꯥꯏꯖꯔꯔꯣꯏ ꯑꯌꯣ ꯑꯁ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯅ ꯖꯃꯨꯅꯥꯗꯨ ꯁꯦꯛꯂꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯖꯃꯨꯅꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ